Minister Basanta Kumarna Phongdokhibani Mahakna Hai Ramsa Amadi SSA gi makhada leiriba Oja Singna Changsilliba Mass Casual Leave ki Khongjang Mahiroi Singgi yengduna handokpa chumgani Ramsa Amadi SSA gi Oja Singh asi State Lenga ki Education Department ki Bonafide oiraba Oja ngaktani haina lauthokibasu laikhrabani Misunderstanding amadi wakhal taminaba watpana Mahiroi Khunaida awaba mayok nahanba chumloi Haukiba chahi tara roma sida lenga ke mahiloi sangsingda oza watpagi issue sing thingnaduna lakle ngasi maksu lenga ke makhada leiba primary dagi hauraga higher secondary level fawbage apunba school masing lising amaga chanipanga marifu mari asida punna teaching amade non teaching staff lising taret lom watuna leiri tongan ba district ke JDO dagi suggestion lauduna education department na award passing menkhatna ba lepa leitana honari October thagi tarik 13 fawagi manungda lenga ke makhada leiriba oza singge mapung faba rationalization tauduna award pa mafam singda menthok mention tauduna issue sing loisina na bahonagani Infrastructure amade oza watpagi leiriba issue sing loisina na bahonari lenga ke mahi loisang singda enrollment ge chang chada kunma panlom hengatba leire hena mai pakna afaba mahiroi sing puthongna na ba district ki oina special coaching center hangdoktuna takpi tambina na ba meeting su thamli haike Department of Education ki adugumba lairiba school ki phibam haibatare shortage of teachers infrastructure na chingba mayam do highlight tawbirakudo madu afaba oina khoi lawjai hairiba school sing sida for the past more than 10 years chahi tara sigi mukse khoi oja sing se retirement chakhiba aduga vacancy de fill up to hudaba khoi sarkars na due to some reason or the other koina previous past governments who blame to busuna chade tawdadi vacancy fill up ti tawhudre tawraktre haibasi yam clear oiba aina I thamjaninge akoi gi leiriba graduate teachers sing vacancy leiribse fill up tawnaba at present 923 graduate teachers koi appoint tawnaba gi process se almost loishanjare aduga masi loishalaga yam thuna haidokna tawjarani oza leitaba schools mayam leiribse yarigai maximum da koi vacancy gi position se fill up tawraga akoi tawnaba honazari haidoi mayam da I thamjage Manipur da thabak lauba matamda senja thumza leiroi mahiroi sing mar wangna fonglana bahona biu haina lamsang kendra gi MLA S Rajena Phongdokre ngasi BJP lamsang mandal na sinduna handak haidokiba CBSE Boshem amade Koshem na lauba class 10 amade 12 da position lorakiba mar wangna fonglakba lamsang kendra gi manungdagi mahiroi khangkatuna punna mahiroi marifu mathoida manamathum piduna pokding thogatpagi thoram ama thoroi jamda pangthokpada athoiba mithunglen oikiba MLA Rajena wafamasi Phongdokhibani MLA Rajena hai lenga ke thabak lobada senja thumja tawi hainarambadu leiraroi BJP lenga asina lamdam asida corruption tawa muthanaba honariba asida miyamna mateng pangbiu BJP lenga lakpadagi lenga ke Sotharamba Mahai Tampam Sankaya Fibam Fagatle Lenga ke school singa private school singa Changdam Nabada Lenga ke school Noptre Lenga ke school singi Fibam Fagalakpadagi Handa class 10 amadi 12 ta pass tawbagi percentage wangduna lenga ke school gi mahiroi kaya yawbangamle Narendra Modi lenga lakpadagi India da National Education Policy NAP haudoktuna Englishing aniga kontra fawbagi manungda mahiroi kaya policy asigi kanaba fongnana bahonari haurakliba naha singnasu larikta thawa yawduna lamdamasi fanana bahonasi nisadagi lapna leiduna afaba tinjang kaijang daba mahiroi oinana honagadabani haike Paraganda Manipur da 2017 da BJP gi sarkar lakhiba matamdagi aikoi Manipur gi asigumba government gi school sing masi mataw karamna pagadan getagi hairugi adugumba wafalon loinana sithadana leiruba Manipur sarkar gi makada leiba education institute sing ase school sing ase ngasidi private school ka compare to wada thodok endona ai koi changdam naba yar badu gumba government ki school loire to wada di ai koi school gi oja sing maya amma retire to gi bagi award ta leibaduna
थमगदब ओजा की चांग अवाट पकड़ लेबिसु मणिपुर सरकार की माइके दगी ऑनरेबल चीफ मिनिस्टर की माइके दगी लौनना बगी इंटरव्यू तौगिबा अदगी मयाम तौगिबदुना सोइदना मथंग मथंग लागा अखोई स्कूल सिंगा मतिक चान छात्र पीर कांदा गवर्नमेंट की स्कूल सिंगा से ngasi dia सुपि मतिक फगलाने adana या हाइजनिंग थौबाल डिस्ट्रिक्ट के मनुंग चनबा वांगजिंगपुरना हैतुपोकपीदा लेबा यूनाइटेड कमिटी मणिपुर यूसीएम की एचआरडी सेक्रेटरी आरके मंगीशनागी युमदा ngarang numidang इम्फाल इसके कमांडो सिंगनी हाइना मसक ताकचबा मियोय मरी सिविल दा लाक्तुना अकी अखंग पिरमले अमदे मंगीशनागी मनाउनुपा फादुना पुरगा मरी मखोंग समनदबा वाहंग मयाम अमा हंगदुना फुरमले अमदे मसादा यावबा सना अमदे पैसा सिंग मुलहौरबा मतुंग चिंगया अमदा थादोकलमले हारी कमांडो नि हाइजबा मसक खंगहौदबा सिंग अदुना फादुना पुरगा फुरमलिबा मियोय अदुगी ममिंग आरके राजू एलाइस इनाउ चही निफुनिथोय अपोपा लेखिद्रबा आरके निंगथेम पिसक कवे पुराना वांगजिंग हैतुपोकपीदगिनी थौदोक असिगी मतंगदसु थौबाल पुलिस स्टेशन दसु केस तौख्रे हारी थौदोक असिगी मतंगदा ngasi ayuk आरके मंगीशनागी युमदा पांगथोकपा पाउगी मिफम अमदा विक्टिम ओइरिबा आरके राजू एलाइस इनाउना हाइखिबदा थौदोक असि ngarang numidang pung 8 lom tabada thokibani makoi sing adu registration number yaudaba swift gari angoba amada मार्क्स लोइना उपलगा लाकपनी मखोई इम्फाल इसकी सिविल कमांडो नि हाइना आई कार्ड अमो उलमलगा अदुम हपचिनख्रे अदुगा वारी अमता सानसी हाइरकपदगी कौसिलगा फमदनबा हाइबदा थोंगा लोमदा थोक्सती हाइरगा नोंमैना नमदुना गारीदा हापलगा मिट खुमलगा पुरगा चटखि तुंगदा असेंगबता खुमु हाइदुना महाकपु फुदुना मंगोंदा नोंमै लेब्रा ब्लैक कारवार तौई हाइनै चुम्ब्रा अमसुंग नंगे स्कॉर्पियन अदु चेदना रेड मचू ओइरगा गारीदना अंगौबा मचू ओइरिबा करिगिनो हाइना मरी मखोंग समनदबा वाहंग मयाम अमा हंगलखे अमदे महाकी मसादा यावबा मिस्ट्रीगी पिननबा लुपा लिसिंग कुट्रा मंगा अमदे सनागी लेक अमसुंग खुदोप सिंग लौथोकलगा चिंगयादा गारीदगी इंथरगा फुदुना हुंदोकलंबने हाइखे महांगना ngaiहak लेरगा मतुंग ममित हांगदोक्तुना येंगबददे मियोइसिंग अदु अमता मनाक्ता लैरमद्रे मैंगा लैबा मफम येंगदुना अनकबा युम अमदा चंगदुना मफम असि करी लमनो हंगबदा उयाल खुनौनी हाइरकपदगे युम अदुदगे महाके मयुंगी मयाम्बा आरके मंगीशनादा फोन तौरगा हाइदुना महाकपु लौबा लाखनबनी हाइखे पाउगे मिफम अदुदा सरुग याखिबा विक्टिम गे मयाम्बा यूसीएम गे एचआरडी सेक्रेटरी सु ओरिबा आरके मंगीसनान हाइकिबदा ngarang numidang ase yumda mahak masasu leitringei tanjada इम्फाल इसके सिविल कमांडो नि हाइजबा मियोय मरीना महाके मनाउ नुपाबु नोंमैना नमदुना पुथोकपा ममित पुनसिनबा अमदे मखुद पुनसिनदुना फुबा मसादा यावबा पैसा फोन अमदे सनागी लिक मुनबिखिबा असि लाइबक्तिबनी तौरमलिबा थबक असि असेंगबा इम्फाल इसके कमांडो नदे असिगुंबा असि तौगनी हाइबा थाजदे मरमदुना मसिगुंबा थबक असि तौखी नत्रगा तौखीदे हाइबसु इम्फाल इसकी कमांडो सिंगदगे सेंगदोखनिंगी हाइखे आरके मंगीसनाना मखाताना हाई थौदोकसी कमांडो सिंगना तौरमदबा तारगसु लेंगाक असिना करिनो कनानो हाइबा अदु तिगननबा हाइरक्ली कमांडो नि हाइबा मी मरी लागा एखोइगी नाउनिपाबु गन पॉइंट इमुंगसिदगी पुथोकपा मखुद पुनसलबा मतुंगदा मासागी फ्रुखाउदो यावबो पैसा लौथोखिबा सिगुंबा थबकसी तसेनमति इम्फाल ईस्टकी सिविल कमांडो नि हाइरिबसिंगसिना असिंगबा कमांडो ओइरगदी सिगुंबा गेंगी थबकसे तौगनी थाजदे कमांडो की माइकैदगी सिगुंबा थबकसे पांथोखिबा लेबरा लेतबरा हाइबसे मणिपुर मियामदा सिंगदो हंजनिंगी करिगुंबा फतनुंदा थोमगदी अखोइ कनादा ताइनगदोइनो मखोइना लापा मतमदा आईडी उलमी हाइरिबा आईडी सि फदौना सतोगा याम थुना सिंगसलगा मखोइ इम्फाल ईस्ट की सिविल कमांडो नि हाइबनी अखोइना सोगिरिबा लांगिबा करिनो हाइदना सिविल कमांडो नि हाइजरिबा मखोइदा हजन हजन हंगा बावदा वाहंग सिंगी पाखुम अमता पिरमदना मोइचे चेंजिबगी मरुम करिनो हदक दिमापुरदा असम राइफल्स रिक्रूटमेंट याव चटखिबा मणिपुरदगे नहा अनि लमजेल चेनबा लोइरबा मतुंगदा वांथरकपदगे कनबा ngamdana लेखिद्रे हारिबा नहा अनि अदुदि हैरोक बाजारदगे सनामचा अमदे सेगमाइजिन बाजारदगे डेविड सनामचाना ngarang लेखिदबनी अदुगा ngasi अयुक्ता डेविडना लाइकटनदुना लेखिदबनी हाइरि
Manipur State Power Company Limited MSPCL na thadorakpa cherol amana KV Urembam degi none faubugi manungda tingliba high voltage transmission tawriba line Kuntra Humdoi asi NHIDCL na NH 37 da leiriba Kotlen dagina tupul faubugi line shifting gi thabak tawgadaba leibana maram oiraga lakliba September gi tang manga Taret amadi mapan nasi ayuk pung mapan dagi mari fauba may lakla roy hari. Fumlaw dagi lamsang faubagi lambige fivam fataba amadi lengak na sembi dabana maram oiduna ngasi mayang langzing Quaxify Young Badminton Association MKYBA gi thawmi singna thoraktuna nung jairaga semjin kre lambi semjin bagi matangda MKYBA gi member takhelambam Haingamba na hai fumlaw dagi lamsang fawagi lambi asi asuki matik fataba chathok sasin tawriba miyoi singda awaba kaya mayok naba accident ngaihak leitana thokpada MKYVA gi thomi singna leizaba khudlai sing season aduna kilometer taruk muk sangba lambi asi sembani lambi semba sida political party natraga kanagumba amattaga mari leinade lambi asi mamangdasu MKYVA na semkiba leire MKYVA na mamangda covid ki awaba taraba matam amade faubai mai tharambage thodok singda awaba taraba miyoi singdasu mating pangduna laki haiki अखोई ngasi semjariba lambi asi phumlo tu lamsang haibati phumlo de lamsang bo asigi lambi asi asugi matik phatraba amadi accident toina thogo maramna akhoi gi honorable naidana akhoi gi MKYB gi member singna akhoi gi lejai jaba kholai sing thoktuna semjabani kam tagi akhoi sida akhoi political amadi atopa lanai sansan singa amta akhoi kari gondre jade akhoi si akhoi gi praja mo hoina nuai taba adu hoina adu yamta akhoi semjabani masida kari guma haidi political gi mari da lena jade toimo sum akhoi na semjaliba asi momang dasu momang da koi semja khrabani asina amuk ani suba makha taba semja ban maram di pamang dasu nongsing gi piman phaki daba plus koi semja basi kilometer taruk ki chang semja ban maram duna koi gi MKYB na semja basi da hokhiba corona gi matam dasu koi na corona naraba covid-19 naraba koi gi imung manu sin dasu koi mateng pangjakhre loina na koi gi chirang amadi phumlo da hokoi mai kha gi matam madu dasu awaba taraba imung mari da koi na seloina temang jakhi asumna tawdana koi gi MKYB asi helping hand ga loina na Hujui lajariba akhoi member khudimangna amata oina nusisana na himinaba haiba amadi leitalaro singu akhona angamba thakta mating pangba haiba gi thimasida akhona kasilami asi semjabani Sapam maning laikai degi Haikruzam ongbi ivetombi wife of Haikruzam inaubo haukiba August thage kulhumdoida sapam Kuhobi laikai degi Haishromikanta kauba miyoi amana khud thaduna tamchina phuvire haina pauche amade print media da fondorakliba ase yumfam yaudabani ibetombina miyambu lalna lamjingna naba honabani haina ngasi sapam mamang laikai da leiba maira paibi amade ima ibel singna wakat mifam famduna pendaba fondokre wakat mifam aduda saruk yakibi khongjom circle maira paibi forum gi publicity secretary SB Molana fondoklakpada lamgi waho amada makhoi masen khatna chainaba adu asokapan thoktanaba khamdok padu aralba mawongda onthoktuna pauche faubada haptuna miyamda lalna sandokpa asi tawhaningdi haina fongdoklakli maral sirakliba romikantagi machal nupi H janita amadi loinabi H ongbi jina nasu thokriba khana chainabage thodok adu karamna thokhibano haina paudam laduna khana chainaba aduda machal nupi bo amade mahaki hek loinabi bo atopa mina namduna phuviba matamda khamdongna naba honabada amade magi nupi bo kanbina naba honaba asibo akaiba leibra romikantana ivetombi bo atamnana fukhiba leite khanaba adu khamdokna naba honakhiba adu romikanta khakta nate atopa nupa singsu yauribani romikanta khaktabu mimangda lalna uhanna naba honarakpa asi pende miyamna achumba asi thidogo haina pendaba wafam kaya fongdorakli
Ayekpam Shyam Sundar na iba Usman Thambal kauba Lyric ngasi anishuba khudnam oina SM Sheikh na fongbage thauram Manipur Press Club ta pangthokre Lyric fongba aduga mari leinana ayiba SM Sheikh na hai Lyric asi miyamna pamnarakpa matamda Fangnarak-taba ayibagi imong manungdasu kopi masing iyamna layrak-taba amade lyric asi amuk hana miyamda fanghanba pamba lyric sige mahaw miyamda khanghaningbana akhang ahiga tanaraba matung anisuba khudnam oina fongbani lyric asi icham chamba oiramde masida Manipurgi palamba matik mayai leiba ningthausinge warising yauri mitaiga pangalga achetpa mari leinaba Lainana lakpana integrity da yaikai tingaiba ngamhande kanagumba mioi kharana mitai pangalbo ngarang nahanta khundabagum ngangba asi tawhaningde yaikai tingaiba kaya laklabasu mitaiga pangalga lainariba apunbagi marida thadatpa ngamloi haike tawramaduda Manipur Language Advisory Board New Delhi ge convener Nongmaitem Kiran Kumar Writers Union Imphal gi President Syed Ahmad Manipur University of Culture ge Waikhomani Nongshaba Lilong Haurevi College ge Principal Rahijuddin Sheikh su sarugya ke Technopal District Border Town Moreda ngasi Mitai Council Morege Office Conference Holda More Working Journalists Union Mozuge Mekhal Pangthokre Chahi ani Lisingani Kunithoi dage Lisingani Kunmari Fawa Nauna Fam Pugadaba President Sagol Sem Sanjoy General Secretary Laren Lakpa Lucky Boy Treasurer da Maibam Inaucha Khankre Mekhal pangthoklaba matung anoba thau pugadaba singe warolda lakliba Sunday numita Technopal District ki manungda lairiba Security Forces ki official singa interaction program ama ahanbada pangthokpa more lambida karbar tawriba mayam sida thengnariba awa na kayagi matangda mari leinaba singa faminaduna solution ama puraknanaba hotnaba mojugi office ama thamba amade chahi asige December tha fauge manungda Paumi Singi Tour Program ama sinba tha khudingi ahanba chayolda mozugi development gi matangda mifam pangthoktuna khanaba hainasu yanake si leba miyam yoiba kamasida mai fan kojeriba leba miyam kam kanene ne iramna kuni Manipuri lonbo asam dengan pi associate official yang kuasa mah tamu laki yang sung pergi macam dekat gay kung cengceng itu hari warep kaya dia warep singa di si ini kan zaman nak kena matunda Manipuri londo asam sarkar di official loan boleh nabi kita mah pemakan sit in for this pangkau kain dia nari han bata baru tang kunteriat September laki muda September kita tang kunifan sonaida September kita tang kumapenda silsilah pangkau kain warep nari masih kimia nani suat terlihat nak kima tu di protest ki mangungoy na Lakipur, Swanai, Silser, di area de Leriba, Club DS Enterprises Keshampong na organize over mga suba langbal kekil. Nakaduri ba September gitang taraga tagi October gitang taraga ni Toy Papa. Palace compound na lima aptak ang jading da pangpok sargan. Langbal kekil asida Manipur de Leriba full kudimaki cultural item amadi store simpangdidani. Mangarak suba langbal kaitel asida national amadi international gi oiba so chamani na saruk lagadori Nepal tamgana pangthokwa festival amani festival asida gambling item amati yaujaro handloom handicraft amadi disabled singi oina so 20 khudongta thamjai tongan musical event rock show Manipuri matam isai loinana Meet the Star dance competition amadi fashion event kaya su langbal kaitel ubo phangbigan Please come and enjoy at Langbal Kaitel. Please come and enjoy at langbal kaitel Break ki matung da makhata pa pau pizri kaitharakliba pumlen pat ki sakta masibo kananaba lengak na pat asibo thubo matamda sengnaba thabak pakhatrabade hanga strike yauna makhal makha kayagi khongjang changsilagani haina pumlen leg development organization na phungdokre wafam asi loop asina paumi kangbu amaga loinana pat asigi hojek oiriba fivam yingsin bachatpada loop asigi secretary Salam Sunil na phungdokebani khongchadadda Sunil na makha taraduna hokhiba chahi kayagi mamangdagi lengak ke marilena singna pumlen pat pu kandanaba thabak amata lokhattaba asina maram oiraga pat asi
mutkiba yana leire maruina pad asibu matam matamgi oina sengdokfam thoklabasu lengakna pad asibu sengdona naba fan amata leite haiduna pad asi sengdokpidabana maram oiraga pad asi funjilakpani hairi masidasu natana pad asida lanai mioi kayanasu leptana semgat sagat pagi thabak kaya tawbadagi pad asigi sakfam kaitharakpani hairi maram asina lengakna athuba matamda pad asi kananaba thabak paikhatpiyu haina apil tawki Jahi gi manungda tha ama ani khaktang akhoi phum sengbagi thabak si tawirami 2009 da adubu madugi matungda lakwa jahi khara hawba akhoi chatharaga phumji sengbagi thabak tawirami adubu sarkar gi tunganba phumlen pachibu pat ama wina kannana bagi damakta sarkar gi tunganba phal leiti aduna ngasi bawba hanna yengbidana leibadagi pat asigi mapal tangduna hingjari ba praja akhoi gi Jibika wijari bapa da si numa magi fungdi singna amadi atopa makhal gi napi singna phumjila kodagi di nasi di thamna thambam na phumjindana hi hondok pa phawba yadre hairi ba hi hondok pa yadraba matam sida pa chigi mapal tangjerga nga pharaga hingjari ba hoyi praja singna kari tawraga hingadage masigi matangda akogi sarkarna praja singi andage lairaba praja singi hingna bagi damakta lambi mayam ama sinbiri haraga nasi phawba akogi pa chigi samgat saga piduna praja singi hingna ba lambi imbo bidabasi akogi laibak thibani Iramda masida mayai kaba chinjakna nongmagi landaratuna khunai asigi tungi yumbirel kaya mayai kaba chinjaki ipakta tauduna leiriba asibu kanduna iramda masibu tingjang kaijang daba masamawu faba khunai ama oinanaba pandamda kanglei panasna changsilakpa khongjangi saruk ama oina ngarang kanglei panas mayai loishangi secretary general wahas fundraina preside tauduna Thawbal District Council gi VP MD Salaudin General Secretary MK Sahid Anwar yauna lilong haurebi mayai lekaida kanglei panas unit ama hangdokna naba mifam ama lilonggi youth sing amadi ahallaman kaya saruk yaduna pangthokre loinana mifam aduda lilong haurebi mayai lekaida kanglei panas ki unit ama su hangdokre thawramaduda kanglei panas ki Secretary General Wahas Fundraina Mitai Pangal Singbu Drug Lalonba Oina Uribasi Muthatuna Mayai Kaba Chinjak Tingbagi Kongjangda Mitai Pangal Singna Mangjil Thana Changsinduna Afaba Kunai Ama Seminarisi Loina Mayai Kaba Chinjak Tingbagi Kongjang Asida Ireja Pumnamakna Mateng Pangsinduna Iramda Masibu Kalhonaba Saruk Yaminasi Haina Fongdoki Thawbal District ke Yaripok Khoirom Mathak Lekaida Minor Industrial Estate MIE gi Plywood Factory amadi show mill chalairiba sing asi lengakna tingzanbiu natraga Khoirom Mathak Lekaidagi matam pumbagi Hongdok Pikro Haina Manipur ge CM and Biren ge Pungning Jingsiladuna Lekai Miyamna Khoirom Mathak Lekai Handpump Makong Community Hall da Wakat Mifam Fambagaloidana Wakat Kongchat Amasusat Kre Mafam Masida Plywood Factory Ani Amade Show Mill Kayamarum Leiri Masita Natana Plywood Factory Manga Amasunona Sagat Pahorakle Mafam Masida MIE Oina Ayaba Piram liba asi lekai gi ayaba yaukhibra masida hangliba plywood factory sing sawmill sing amadi nauna plywood factory hangna naba semgat sagat liba mayamasi matau karamna kanana license pibano haina hangladuna mafam sing asida numidang athengbagi matamda masing khangdana upuba gari mayamama lakliba amadi lekai Miyam tumba chaba amata yadriba asisu mari lenaba department singna karimata khangvidraba haina lekai miyamna phongdodarakli JAC against the establishing of the Khoirom MIE in residential area na sinduna Khoirom mathak lekai dege matam chupage Khoirom MIE Hongdok Pikro Haiba banner Makada Chathakiba Wakat Mifam Aduda Saruk Yakiba Mani Kauba Amana Phungdorakpada Khoirom Mathak Lekai da Leiriba MIE Minor Industrial Estate Asi Mafam Masidagi Lengakna Hongdok Hankiba Lekai Akoibagi Miyamna Pami Mafam Masida Leiriba Sawmill Manga Asidagi Thorakpa Makolna Akoibada Leiriba Mahiroi Singh Lairik Pafam Khangdre Ayetpa Oire Asonana Kaya Pothafam Khangdre Haina Phungdoki Khoirom Mathak Lekai mafam sidaida khoi industry ama 2015 dagi
तौई हाइदुना अखोगी मसिदा हौजिक चलाइरी मसिदा मरुइना हौजिक अखोगी चलाइरी बसे प्लाई फैक्टरी अनीनि मसिना कारक मैखुजिना अखोई हौजिक ममांग सुगिबा नोंदुना तारकपा इसिंगसे अखोई मुसुक मुसुक मुना तारे मसिगी अखोई खंदरु मतमदा किबा पोई अदुना मसिना कईगुमा चही मरी मंगा तरा अम कुलम सांगदारिदि अखोगी अंगांसिंग असे लैना पोकपा हादि थोइरोदबा लैना जात जात थलकद्र हाबगी अखोई अकीबा लेजै अदुगा इरोइनाना हिंगोन संबंध बाबा अखोई हिंगोन अखोई इंसान नापी बाबा थाबा यादबगी फिरमदा अकीबा लाकद्र हाबमा अखोई लेजै अदुना हौजिक सिगी मथक्ता हौजिक मंगा अमसु हांगनबगीदमक्ता मखोई हौजिक सेम साबा हौजिक लोइरे मसी उरुबदगी अखोइना मखोइना तौइबा थबा से यारो अदुना अखोई खुंजंग चंचनजबनी Development Association Kudana Sinduna Drug Abuse and Addiction Free Society Haiba Hiramda Nomagi Oiba Miyamga Wakal Taminabage Tauramamang asi Kakching District ki Manung Channa Laiba Kairak Mayai Lekai Pantoibi Community Hall da Pangthokre Tauramaduda Additional SP Kakching Athokpam Romendro Kairak United Development Association ki President L Chandra Kumar Kairak Gram Panchayat ki Pradhan Ilangbam Ongbi Santi Lema Users Manipur ki Vice President Karam Rozi 3.5 collective ki member Salam Gautam Susarugya ki Thauramaduga Mari Lenana Additional SP Kakching Athokpam Romendro na Nongma Kangdana Kairakta Drug Pusilakpa Lepte Amade Yu Thakpa Megi Masingsu Nongma Nongmagi Hangalakliba Asidagi Kananaba Matam Changjarabasu Miyam Punna Honaminaba Mathau Tai Haina Fondoke Ngasi Friends Forever Manipur Group na Sinduna Manipur ge tongan ba old age home amade children home singda tengbangkre loop asina Langol da Laiba International Orphan Home amade Kaibi Sanapa ta Laiba Yaibilen Children Home da chatuna chana thakna ba polam amade Boy Kolomna Chingba Singh Yenthoki Tauramaduga Mari Lenana Friends Forever Manipur ge member Haisnam Silana Haibada Lubasina Leptana Lamdamasi ki tongan ba Mioi Kayada Mateng Tauduna Lakhibani Handaki Chahi Asida Old Age Home Amadi Children Home Singda Mateng Pangbagi Thabak Chathabani Lamdamasi da Lairiba Awa Ana Taraba Kayadasu Makhatana Mateng Pangbagi Thabak Chathakigani Haike Lamding Education Welfare Association Lewa Lamding Thawal District na Manipur ge tongan ba mafam da awaba taraba imung singda angamba mating panglak page saruk ama oina ngasi ayuk khangabok kendra ge manung chanba Lamding Cherapur da leiba Laishram Kamala Devi gi mapuroiba Laishram Kusa Hauzik Heart Naduna Guwahati gi Hospital da laikat naduna lairiba asida khajiktang oirabasu mateng oinana haiduna lewa Lamdam na lupa lising taranithoi mateng pangkre hari Nune Battalion na Kunithoi Suba Sector Assam Rifles ki Makhada Assam Rifles East ki Inspector General na Sinduna Tupul Village da friendly volleyball match ama sanakre North East asi afaba sanaroi kaya puthokli ba Lamdam amani lebag asigi mahut Sinduna North East ki sanaroi kaya ama tongan ba masanada national amade international gi thakta sanari Tupul da lairiba naha singda company operating base COB asina sana khotna ba da hena ithil hapna ba amade larik laishuge lamda hena thawai yaung ba volleyball match asisin bani ngasigi match atuda mioi nipana saruk yaduna COB Tupul bo asigumba thauram sing sinduna miyamga afaba mari thamna ba hotna bage namak thagat ba fongdokhe Haukiba August Sarahundoidagi Taramari Fawa New Delhi gi Janakpuri da Pangthokiba All India Independence Cup Karate Do Championship Lisingani Kunithoida goal Laurakiba Thawal District ke Sanaroi Home TM Sufyan Chahi Taramathoi Umar Chahi Mapan Jayat Chahi Taret bronze medal Laurakiba Sanaroi Ani Sheikh Talibur KZ Yankai MD Idris
KG Humfumanga amasung saruk yaruba sanaroi sing amadi anisuba Manipur Olympic Games ta medal lawrakiba sanaroi sing ngasi taramna okpaga loinana pungning thawatkre National Sitoriu Karate Do Academy Thobal District na sinduna Thobal Moizingi Community Hall da pangthokpa taramna opgi tharam aduda Khangabok AC ge MLA O Suraj Kumar na Independence Cup ta sanagi medal amasung bronze medal lower kraba sanaroi singda khudol pot piduna pungning thawatki ngasigi thoramga mari lenana MLA Suraj Kumar na hai Thobal district ke sanaroi singna maruina moizingdagi angang singna national ge thakta sanagi medal lower kibasi yamna chakthuk chaningai ni haike Bisnupur District Yogasana Sports Association Sinduna Ahanba District Level Yogasana Sports Championship Royal Academy of Law Oinam da Pangthokre Thauramatuda Yas Minister Govindas Konthauzam KH Nabakumar I Jageshwar Secretary Royal Academy of Law Oinam College ke Principal Eliza Maishnam Amade Manipur Yogasana Association ke President Secretary Su Sarugya ke Thauramatuda Minister Govindas Konthauzam na haikibada Handak Gujarata Mangthokadoriba Manipur Olympic Association Sinba Thauramasigi Yoga gi damak Manipur dage miwe ani fayeng dage thazamanbi amade Gyaneshwari yoga demonstrate taunana ba khalakle Manipur gi indigenous game polo kang atai kaya ama CMN Berenga Tanarga Mangzil Thanaba Chakwanaba Honari Haike Thauramadu Secretary Royal Academy of Law Inam I Jigeshwana India da Sanariba Yoga Makal Asina Atai Lebak Singda Sanariba Sige Chiga Ketnai Haike Pranayam Haiba Pukning Amade Hakchang Ani Punna Amata Oina Mapu Magi Mafamda Changjaduna Tauba Yogashna Ni Haike Thobal District Yogasana Sports Association Manipur Yogasana Sports Association gi lamjing makhada first Thobal District Yogasana Championship lisingani kunithoi kulumdoi ngasi tentha multiplex holda pangthokre competition asida traditional yogasana event artistic yogasana single event artistic pair event amade rhythmic pair event sub junior boys and girls junior boys and girls senior boys ki athletes singna athoi ahen Changdamna ke traditional yogasana events ke sub junior boys ta lanche athokpamna first ta ke sub junior girls ta Naidie Okram junior boys ta Malenganba Moirangthem junior girls ta Moirangthem Rosita na first ta ke senior boys ta Laishram Sakhen bana first ki mana fangke artistic single da lanche athokpam Okram Tampasana Devi Moirangthem Ohananjoy Moirangthem Rosita Devina sub junior boys sub junior girls junior boys amade junior girls ta mathang sidna ahanba manalauke championship asida khangatlaba first second amade third takhiba sanaroi singna Thobal district ke mahut sinduna Manipur state ki oiba Khumal lampak ta pangthokadoriba state level championship ke changdamnabada saruk yagani Bisnupur Mini Stadium da Chathariba First Led Thokchom Ibopisak Ningthorem Super Division League ke ngasi ahanba sanabada BFA Nachona KPFC Kha Potsang Bambu Ani Amada Mighty Babikre Ground asida second match ta sanakibada TYDA Taubul YWSA Utlaw goal ani chanaduna draw oike DFA Moirang na Sinduna Kumbi Kangjay Bungda Chatharakpa second led ke Woody Singh Memorial Third Division Football League ke ngasi sanakiba final match ta Aksa Kwaktana FC Kumbi bu Anishwinoda Mighty Babikre State asigi oina hokiba pungkun marida mioi punna Taret positive oikre mioi ama siba yaukre COVID-19 command control room dagi thadoklakpa report amaki batung inna haukiba pungkun marida nupa ani amasung nupi manga punna taret positive oiba yaukre hauzik fawada punna mioi lising aniga chamaga nifunipan laikidre state asigi oina hauzik fawada mioi lag ama lising kutrama panga chatret ka kontra nipan positive oikre Masigi manungda mioi lag ama lising kuntra taret ka chamngaga kunmapan na recovered tawba ngamkre active case ta mioi
humfu mari leiri recovery rate na chada maudra nipan dasmik mari anini loisilakpada maroi bapa umakhana Oza Singna mass casual leave lauduna khunjang samsilibasi handoksi masina mahiroi kaya larik tambada akaiba oire amadi graduate oza chamapan ga kulhumdoi athubada lauragani haina education minister DS Basinda Kumarna phongdokri Manipur da thabak lauba matamda senja thumja leiroi mahiroi sing ma wangna phongnana bahona si haina lamsang AC ke MLA S Rajena phongdokre Imphal East ki commando ni Hyderabad civil da lakpa mioi marina akia khang piramle sana amadi paisa mungbikre amade haukiba pung kunmarida Manipur gi oina COVID-19 gi anoba case tare thengnakre asiba ma yaukre Poni TV ne sandok chaba numidangi pau bining tabiru singbu kanina baya thangni jari pinabirisi